ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯎꯖꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯥꯀꯦꯟ ꯊꯥꯗ ꯁꯥꯠꯆꯔꯤꯕꯤ ꯂꯩꯁꯛ ꯂꯩꯁꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡ ꯄꯥꯏꯃ ꯊꯃꯣꯏꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯑꯣꯏꯕꯤꯕꯗꯣ ꯏꯁꯥꯅ ꯄꯥꯈꯪꯅ ꯄꯥꯎ ꯇꯥꯕꯗꯤ ꯀꯔꯤ ꯀꯔꯝ ꯄꯥꯎꯈꯨꯝꯕꯤꯁꯤꯒꯦ? ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯅꯤ, ꯏꯀꯥꯏꯊꯤꯕ ꯅꯪ ꯁꯔꯨꯛꯅꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯌꯥꯋꯥ ꯁꯤꯡꯕꯤꯌꯨ, ꯅꯨꯡꯁꯤ ꯌꯥꯋꯥ ꯉꯥꯏꯕꯗ ꯑꯉꯥꯎꯕꯒꯨꯝ ꯂꯩꯇꯥꯗ ꯀꯔꯝꯅ ꯂꯦꯜꯂꯨ ꯍꯥꯏꯕꯅꯣ? ꯄꯨꯛꯅꯤꯡ ꯌꯥꯋꯥꯗꯤ ꯄꯨꯡꯉꯝꯗ ꯍꯦ ꯅꯨꯡꯁꯤꯕ ꯅꯪꯕꯨꯅꯤ ꯀꯔꯝꯅꯕꯨ ꯁꯦꯝꯕꯅꯣ? ꯃꯁꯛ ꯎꯗ꯭ꯔꯤ ꯎꯅꯤꯡꯉꯤ, ꯅꯄꯥꯎ ꯇꯥꯗ꯭ꯔꯤ ꯇꯥꯅꯤꯡꯉꯤ, ꯆꯥꯟꯅꯅ ꯎꯅꯔꯤ ꯐꯣꯡꯅ ꯌꯦꯡꯕ ꯉꯝꯗꯦꯗꯣ꯫ ꯅꯨꯡꯁꯤ ꯀꯧꯕ ꯅꯍꯥꯛꯀꯤ ꯄꯦꯟꯖꯐꯝꯕꯨ ꯑꯣꯏꯕ꯭ꯔꯥ? ꯍꯨꯔꯥꯟ ꯅꯣꯟꯖꯅꯕꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯄꯟꯊꯨꯡꯂꯥ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯆꯃꯝꯅꯩꯗꯣ꯫ ꯅꯨꯡꯁꯤ ꯀꯧꯕ ꯅꯍꯥꯛꯅ ꯀꯔꯝ ꯑꯁꯨꯝ ꯅꯛꯍꯟꯕ ꯅꯪꯕꯨ ꯐꯥꯒꯦ ꯇꯥꯟꯕꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯇꯦꯗꯣ꯫ ꯀꯔꯤ ꯌꯥꯏꯕꯨ ꯄꯨꯕꯤꯅꯣ ꯂꯥꯞꯍꯟꯈ꯭ꯔꯦ ꯅꯛꯍꯟꯕ, ꯎꯈꯤꯗꯔꯦ ꯎꯍꯟꯕ ꯀꯔꯝ ꯂꯦꯜꯂꯣ ꯍꯥꯏꯕꯅꯣ? ꯄꯥꯈꯪꯒꯤ ꯊꯧꯅꯥ ꯑꯣꯏꯕꯤꯌꯨ, ꯃꯄꯣꯛ ꯁꯤꯃꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯖꯒꯦ꯫ ꯅꯨꯡꯁꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯏ, ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯗꯤ ꯅꯨꯡꯁꯤ ꯀꯅꯥꯝ ꯈꯪꯉꯤ꯫ ꯁꯤꯗ ꯍꯦꯟꯕ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯄꯤꯌꯨꯒꯦ? ꯈꯪꯖꯔꯦꯗꯣ ꯅꯨꯖꯥꯎ, ꯀꯣꯔꯧ ꯁꯤꯃꯥꯡꯅ ꯅꯛꯄꯔꯥ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯣ ꯉꯁꯤꯗꯤ ꯁꯥꯔꯤ ꯋꯥꯁꯛꯂꯒꯦꯗꯣ꯫ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯅꯪꯒꯤ ꯄꯥꯝꯕꯣꯝ ꯆꯤꯡꯖꯥꯎꯒꯨꯝ ꯇꯤꯡꯖꯒꯤ, ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯠꯆꯒꯤ, ꯅꯨꯡꯁꯤ ꯁꯝꯕꯜ ꯑꯣꯏꯒꯅꯤ ꯄꯥꯈꯪ ꯐꯤꯔꯦꯞ ꯍꯣꯡꯂꯔꯨꯅꯤ ꯁꯥꯅꯧ꯫